India की ngomkhai nak Myanmar da Arakan Army amadi junta lanmi ki marakta kan mong da khutthonakre numit kharani asida Myanmar ki junta lanmi amasung rebel force ki marakta Myanmar ki tongan mafam singda akan mong da khutthoknabagi thodok leptana nauna thulakle junta lanmi ki maikai dagi rebel force ama oidiba Arakan Army singbo rakhan jauna tongan ba mafam ahum dagi takthoknabagi akan mong da Arakan Army ki mathakta operation leptana sathare nakalani ki marakta akan mong da khutthoknabasina maram oiduna India amasung Myanmar ngomkhai nakna Myanmar da asoba irang kya leptan thokle Arakan Army ki maikai dagi junta lanmi singbu rakhan state tagi takthokna state asibu makhoi gi makhada thamnanaba akan mongda junta lanmi gi mathakta khut hanbagi thabak sathari hairi report amagi matungna junta lanmi gi battalion unit sing oriba nape township ta leiba samtat village ta pung anirom chupna Arakan Army amadi junta lanmi gi marakta akan mongda khut thokna ri hairi hojuk phawbagi oina khut thokna bagi thodok aduda Rakhine State Arakan Army leifam camp singda Myanmar military army na bom thadabda Kyoto private school da su bom tasinbadagi student taragani sikre kunna sathina arubu phibam da sokle hari Kuki singna black day laothokhre Kangpopi district ta Kuki students organization Sadar Hills na government office government amasung private school college sing full holiday laothokhre loinana numit ase Kuki gi black day ni haina observe tawgani hadi loina na numit ase Bharat ki prime minister Narendra Modi lakani haina su thorang gi numit amane Manipur gi lalakta Modi gi khongchat Churachandpur dana lupa koti lising taret ka chahum henbagi foundation Kangla dana lupa koti lising amusani henbagi project sanga gani hadi Leba asugi Prime Minister Narendra Modi thasigi tarahumdoi da Manipur da soidana laklagani mahana state asida lakpa matamda ahanba oina Churachandpur district headquarters da leba peace ground amasung state capital Imphal ge Kangla da pangthokadaba miyam tinba thoram singda wangang ga dawre hojumaki oina Prime Minister Narendra Modi ne state asida lakpa da kadi karamba project sing sangaram ga dage amadi urep uyung tamlong ga dage habagi sabchaba ama laukthoktragasu ngarang nungthil dagi hauna Imphal ge maroiba mafam kharada mahak lakpa ga mari lenana billboarding sing thepa hawkre hariba billboarding aduda iriba wahai singi matungina Churachandpur gi peace ground da pangthokadoriba thoramda lupa koti lising taret ka chahum henbagi project sing urep uyung tamlagani aduga Kangla da pangthokadaba thoramdana Prime Minister Narendra Modi na lupa koti lising amaga sani henbagi project sing sangaragani hairi State asida maitai amasung Kuki phurup ani gi marakta tholakiba irang asigi manungta phurup ani gi mi sani hena sikre aduga mi lising hompurom mayumda hanjinba ngamdaduna relief camp sing da lanjen aduna leiri 2023 gi May 3 dagi irang asi hek horakpadagi leba asigi Prime Minister Narendra Modi bu state asida lakpiyo amate mapanda leba BJP na taba tongan political party singi lusingba sing yauna masak nairaba leba asigi mi kaya amana Manipur da sat anaba kaya khana hairaga su lakhidraba Thasigi tarahumdoi jadi mahak soiduna Manipur da laklagani mahaki Manipur gi khongsat asiga mari leinana state ki capital Imphal gi Kangla amsung Kuki phurup singna namna khundariba Churachandpur district headquarters da leiriba peace ground da pangthokadaba miyam tinba mifam singda wangang ga dawri Panchayat Mikhal ki sem sanabagidamag video singda missing khangalaknaba haikre Manipur High Court na pikhiba directive amagi matungina matam sangna pangthoktana laklaba taruk suba Panchayat General Election ase tha taruki manungda pangthokadabani haina khangankhiba matungina tampaki video block development officer singna 2011 da yumpham oiraga ward wise missing khangalaknaba rural development and panchayati raj ke director KSS Umanand singna paktak pikre Manipur High Court na pikhiba directive adugi matungina panchayat members singna sahi manga thawpuraba matungda makhatana thawpuba yaroi 1996 ki Panchayat Raj Act amendment tawkhiba du constitution ki mayoktani court asina hanagi law adu hanjil hannabaga loinana tha taruki manungda panchayat ki mikhal pangthokadabani haikibane Manipur High Court ki directive adugi matungina director RDNPR na video singda khangan kiba warol adugi matungina taruk suba panchayat mikhal pangthoknaba sem sabagi damak 2011 ki mikok thibada yumpham oiraga ward khodimak ki missing khanghalakadabane missing khangalakwaduda scheduled tribe amasung scheduled caste kaya lairage habidusu mayek sengna palakadabane madugi matungina set reservation ki thabak lepkadoribani haina pk madugi akupa marol asi thasagi 18 phawbugi manungda pirakadabani haide
BVF Manipur Prime Minister Modi the condition mapan thabak ta onthok na ba thamlakle laibak ki luraba tanpham da laiba asibu kanna ba nation asigi integrity gi damak thawai ka thoktuna laibak ki damak songthok ki ba BVF singbu irang khara nem tharaklaba matamda ikai khumna ba utpi ba ki mahut criminal amagum phana ba thiba ki thawong yaning de BVF ti laiba asigi apun bada thajaba thame baramaduna Prime Minister gi Manipur gi khongsat asi tarang da OA tawta bu mamang ta leramba BJP lenga na paikhatlamba thabak sing apung phana Prime Minister na paikhatna ba yathang taw thabira mo haina BVF ki president ti Ramanandana khuyek piduna thadorok pa serol amana phongdorak le serol sna makha tarjuna hai Prime Minister na haktengna na yengsinduna thabak paikhat pedaba hiram singde Manipur gi reserve forest area da ain kaina khunda silibas sing takthokpa illegal immigrants sing masak khangdoktuna Manipur dagi hondok ki ba lenga na masak khangdaba sing da leireba illegal village sing khangdokpa poppy cultivation maru phangu muthatpa Indo Myanmar mapung phana phensung khapa mapung phana NRC Manipur chatnaba relic camp ta sangjafam loduna leiriba IDP sing masa masa gi mayam da lehanba amade India lengakta gi matik saba financial support pibiba Irang asida mangkiba amadi leikidaba singki mafamda matik saba compensation phanganba amadi irang asida mangkiba miyoi sing thidoktuna masak khangdokpaga loina mapung phaba compensation phanganba hairib hiram sing ase Prime Minister gi khongsat asida thabak oina pangthokpiramo leibaki apunbagi damakta kathokeba BVF criminal amagum treat tawbikanu haina serolsna makha tarakle Narendra Modi lakataba numit naksalakpada maira paibi singna go back Modi haina laothokhre May 3 2023 dagi Manipur da mai saktuna mi simina kya thokpada relic camp ta miyoi kya lehaliba ase lan asigi warasin purak tabana hojik sahi hum phajilakadorabani haina phongdokpaga loinana tha asigi tarawmde da Prime Minister lakadori bisi karamba lalongino haina khangda mi paiba pokpada gi haraudre haina go back Modi haiba kholaw lauduna yaningda phongdokkhre khuya thongda leba poirei lemarel apunba maira paibi gi working group of Maira Paibina Pangthokpa Pau gi mifamda Saruk Yakiba Singna go back Modi deep but self determination is our right Apaspa is colonial law obliterate colonial law Apaspa don't obliterate Manipur amasung stop Indian divide and rule policy have kholaw sing laothokhre kholaw sing asi laotkheba loinana poirei lemarel apun Maira Paibi gi secretary TS Apabi leimana hai asuk kuiraba sahi ahum pharakadorba phawda mahak nomta lakhidre adubu thasigi tarawmda lakani haibase karamba lalong kino haina singna da bangam de thajaba lairaktraba Narendra Modi gi lenga asida mahak laklaga karamba lalong gi singsep amuk thaga doribano haiba wahang thorak le haike kongsarasna amuk singsep thana bo honaraklabade laina lawroidabani Manipur da phuruk kanglop kaya khundaminaduna hingmainarakhiba singgi manungda kanglop masel ge marakta May 3 2023 dagi thorakleba lan asida mapandagi changlokpa kharana phuruk kanglop masel nungsina handana bugi asobo lalong singsep thaduna Manipur thugaina bo honarakpa ngasisu leptre hana thamlakle Logi wangmada power seasonary singi mathakta investigation chathabiyo haina thamlakhre laingak ki mari lenaba higher authority na miyeng sangbiduna forest department amasung revenue department pidba civil court ki power kanglon chumna seasonanaba pawtak pibiyo amasung semjin sajinba document singda cognizance lawraga board members singda notice thabagi thawong manba kaya uribasi mari lenaba singna thigat piduna logi wangmada power seasonary singi mathakta investigation tawbiyo haina lining thaw langol ning thaw charitable trust maitai langol ki secretary KSS Ratan Maitegi Serol Amana Phongdorakle Manipur da angan ba matamdagi la harauba amasung sanamahi laininga mari lenaba nat ki sana liglam kaya sangot sakatuna charol surol kaya dagi sanaduna lakle asigumba tradition sing asibu ngasigi mirol sida tambiduna tungi mirol na malem ge miyam da sanamahi culture bu khanghaning ba amade miyoi ba khunai da asumba lambi taknaba liklam sing matam supagi oina sana haunaba sanamahi laining chachariba amasung laining laisol kaya sagon aduna langol ge miyam su saruk yaduna lakle na maitai langol haibasi malangi mafam kya da lairiba holy site singi marakta Mecca Vatican City Navadip Vrindavan hariba mafam sangsiga sangdamnaba yaraba mafam ne loinana Manipur amasung langol gi miyamna maitai langol asi sanamahi lining gi holy place ama oina sangatnabagi pandamda mafam sida laiduna lining ga mari lenaba hiram sing sangat sagatuna amade takpi tambiduna lakle matam kya gi mamangdagi forest amasung revenue department gi sayatnaba kya na trust asigi pandam phangna bohona bada ayat pa kya mayok nadi loinana forest department langol ding welfare board ki members in the eviction notice natraga show cause notice thaba matamda forest settlement officer haptuna Indian Forest Act 1927 ge section 4 ge gazette notification natraga masiga manaba documents in the yumpham oiraga thabiyo haidi physiotherapy sing doctor nate doctor ki prefix hapa yaro hana government na phongdokhre laiba asida leireba physiotherapy singna makhoi ki mingi mamangda doctor haiba prefix hapa yaroi physiotherapist ase medical doctor nate haina Directorate General of Health Service DGS as na phongdorakle
Indian Medical Association thadropwa statement amagi matungainadi laiba asida lairiba physiotherapy singna makhogi minggi mamangda doctor haiba prefix tapsinba haibasi laiba asigi lairiba law violate tawbagi mathakta miyambu namthak tawbuni haina su phongdorakli DGSS ki chief na thadropwa serol amagi matungina physiotherapy sing asi miyoi amagi medical condition diagnose tawduna khangbokpa ngamnaba train tawba laite physiotherapy singsna miyamda treatment piriba medical doctor singna refer tawraba matungda ta physiotherapy singna masaki mathau pangthokpani maramaduna physiotherapy singna doctor gi prefix hapsinduna leba miyamda samamnaba thohanba yaba thabak sing paikhatloidabani haina su phongdorakle Mahausa ki phibam da hanjilaknaba poram yatlam muhana thamlakle pungkharagi India ki Prime Minister Manipur da lakadoriba se tongan ba political party singna tongan ba wakhalon sing phongdoknariba sigi manung sanna state asida leiriba CSO sing kayana su tongan ba wakhalon phongdoknariba sibulamdam asigi miyamna khangnaramgani amadi nainaramgani khali asigumlaba miyamgi oiba wakhalon sing asida khwaidagi hena maru oina khanariba amadi state asida sahi ani helaba irang asigi maramdane thorakliba irang thawoidana poram yatlaga maitai singbo maral siraga Kuki singi tonganba lam ama Manipur dagi lauthokhre semnaba thaurangi makhadani haibasi state asigi miyamna loina khangnarabani amaromda Kuki singna tongan makhogi oiba tonganba lenga ama semnaba state asidagi lam machet tana thugairaga semgadoriba mafam sing asidi Manipur gi yelomi singi manung salliba singda khundariba phuruk kanglop singna khundariba lamgi sarukna ayamba oiri haibasi ngasigi lamdam asigi miyamna khangnadi adobo ngasigi India lenga Kuki singi aranba thawong sing asi yenglaga leibagi mami tarakpagumbagi asina maram oiraga ngasigi India lengakta lamdam asigi yellow phurup singna penadabagi sang wangkhalaknabagi asobu maram oidanaba ngasigi India gi PM na pungkharagi khongjatta state asigi miyamda marik chumba wafam thamlabadi state asida mahausa gi phibamda hanjilakpada khumang choksenba ngamgodra khali nakalamromda India gi PM na Manipur gi irang hairakpada state asida laklaga matam chana irang laksillamlabadi lamdam asida misimina yawna khudongtiba thokpagi sang yamna hantaramgodabani haibagi tongan ba CSO sing amadi tongan political party singna phongdorapagi pau sing lamdam asigi miyamna tanarakle nakalamromda yenglabasu thengna India ki Prime Minister Narendra Modi na pungkharagi khongsatta Manipur da lakadoriba asibu thagatnaba amadi nungaiba phongdoknaba political party kharasu leitabana te habisisu lamdam asigi miyamna ikhangda khangnari oirakleba phibam asigi marakta Manipur gi ngasigi pia lengakna BJP gi MLA sing yawna party gi president yawna state asigi governor na kauduna mifam pangthokibagi paksu tanarakle adabu thenglabasu thengna warawnaraba Manipur gi miyam ki ihol khangna India gi PM na pungkharagi state asida laklaga lamdam asida mahausa gi phibam da hanjilakna ba thorang paikhatna ba poram yatpadu lamdam asigi miyam na khawrang nangai narangani khalli haina thamlakle State kudimakta dengue amadi malaria gi akanba section thorang lokhatnaba Union Health Minister na pautak pikre laiba asida hojik oiliba dengue amadi malaria gi phebam gi matangda Union Health Minister JP Nadana laiba asigi Chief Minister kudimakta vector-borne disease tagi ngakthoknaba akanba thabak sing lokhatnaba pautak pikre Manipur government gi Health Director da Dr. Sambo Golmai na su ngarang serol ama thoktura dengue amadi malaria tagi section thorang sing lokhatnaba khangan krai laiba asida hojik oirakliba dengue malaria laicet ki matangda Union Health Minister JP Nadana siya loduna ngarang review mifam ama New Delhi da pangthokre mifam adada Union Health Ministry na Punia Salila Sabasta amadi Union Health Ministry gi atai makuk thokbo officer sing sarugya ke mifam adada kangdagi sandokpa laina sing maroina dengue amasung malaria ngakthoknaba lokhatliba thabak singi matangda kupna khanabaga loinana laina asidagi ngakthoknaba state khudimakta khanghanbaga loinana local amadi miyamna laisat asidagi ngakthoknaba akanba thabak sing lokhatnaba khangan ke Health Minister na Chief Minister khudimagna lakliba tha khara asida community awareness activity yauna dengue amadi malaria control tawnaba lokhatpa yaba thabak lokhatnaba pautak pk State Health Minister na masa haktengna na magi state ta oiriba dengue amasung malaria gi phibam yengsenbaga loinana masibu control tawnaba numit kunni gi manungda action plan sing lokhatnaba khangan ke amaromda municipal corporation sing panchayat sing amadi local body sing na miyamda dengue amasung malaria gi matangda khangnabaga loinana masidagi ngakthoknaba tawgadaba thabak sing khanganbagi drive chathanabasu Union Health Minister na pautak pk Central Government gi makhada lebo hospital sing yauna hospital khudimakta hida marangkai na thamnaba diagnostic ki thabak matik chana lehanaba amadi phamung marangkai hanbaga loinana kang leitaba mafam ama ohanaba khangan ke loinana community participation amasung personal protection gi thabak singi matangda social media gi khuthangda khanganbagi thabak sing lokhatnabasu direction pk mifamada wangala duna kumja 2015 dagi 2024 phawbada laiba asigi
singthanigai oina malaria control tawbagi thabak satharatuna hairaba sahi asida malaria gi case masing sada 78 hanthakhibaga loinana malaria na sibagi sangsu sada 78 hanthakre kumja 2022-24 da leba asigi district samaga hompuda malaria case amata laikhide malaria mothatna balenga na national strategic plan for malaria elimination yauna tongan ba thorang kya lokhalle ladakh matana leba asigi state amadi union territory singda nongju tha amadi nongju tha matungda dengue laisa sandokpagi sangwang na leiri dengue control tawna ba state vector borne disease cell singi khuthangda national dengue control strategy implement tawduna tongan ba thabak sing lokhalle sentinel surveillance hospital sanipanga homphuma pal amasung apex referral laboratory kunga lemna test tawbagi khudong saba pidi sahi asida ministry asiki maikaidagi state singda dengue diagnostic kit lisimanga sawakun supply tawkhre leba asda july thabu anti dengue man amasung may 16 na national dengue day observe tawri hainasu union health minister jp nadana phongdokhi amaramda manipur lenga ki health services ki director dr sambu golmen serolama thoktuna kangdagi sandokpa dengue laisatagi ngak thoknaba section thorang sing lokhatnaba miyam da khanghan khre director gi serol aduna nungthal gi matamda oirabasu khongrau asonba furit khudang asangba lillaga leinaba kang hidak musing sizinanaba numidang kangkhal ningthina khannaba khanghanbaga loinana hairibasing asi pikliba angang ahalsing gidamak section thawang lokhat pinaba khanghalakle sayol khudingi dry day haina observe tawduna yumgi akoiba lunana thamba ising tungba kang marung kokpa yaba patra sing lehandanaba maru aina gari chair gamla ahangba safu ahangba drum na singba ising tungba yaba polam sing thamdanaba su khanghalle department na dengi laisatagi ngak thoknaba lokalak pothabak singda miyamna mapung phana saruk yanaba su apil tawrakle